Kurumzari, Image PAODAM Ming Tabir Bakwai Punamapu and Bataram Oksari, Nasigi Maruba Pao. Fourth International Nut Sankritan Day Thorum Manipuri Governor Dr. Nazma A. Heptulana Athumitu Oiduna Pangto Kray. Panchayat Mapangal Kalhan Bada Political Kenabat Thamba Yaroi Haina Minister Biswazin Haikray. Loinana Swarada Community Awareness between the government and the public relation Haiba Hiram the Kanan Kray. Hauzik Nasigi Mapunga Pau Amuklobirasi. UNESCO na Manipur gi Nut Sankritan bu Cultural Heritage ni haina loktok ki batsahi mari surak pagi numit pu ningsing dunangasi Fourth International Sankritan Day Celebration Palace Compound leiba lamjan mas sanglenda pangtokre. Fourth International Sankritan Observation Committee na Sri Sri Govindaji Nut Sankritan ko samnarga sin ke batorum aduda Manipur gi Governor Dr. Nazma A. Heptulana athu mitung Manipur Legislative Assembly gi Speaker Y. Kem Chana Thorumapu Manipur gi Ningtho Lesema Sana Jawbuna Akanomitung Aduga Ya School Kendra gi MLA TH Saita Bratta Amadi Ketrigau Kendra gi MLA N Indrajina Thodokumitung Sing Oiki Ngasigi Thorum gi Manung Channa Nut Sankritanga Mari Lainaba Leipak na Sakang Laba Ahal Singbu Ikai Kumnu Utki Amadi Nupa Pala Kubak Isai Holy Pala Pung Cholom Chingba Kayasu Utki Thoromaduda Saruk Yakiba Manipur Gining Tole Sema Sana Jawbana Nut Sankritan Asibu Cultural Heritage ni haina UNESCO na lokto kibatsahi mari surbasu masigi certificate tingasi pawa pangdribasi panghanaba Manipur Governor na UNESCO gi authorities khangan binab appeal tauke Governor Dr. Nazma A. Heptulana Fongdok kibada Nut Sankritan amadi China da leiriba Great Wall asi nongmatada UNESCO na heritage ni haina lokto kibani China gi certificate fangkre Manipuri pangdribasi gi matangda India da leiriba UNESCO office ta hangduna miyam da khangangani haiki. As I already told you that we are going to have, I will appoint a special professorship to do research in our cultural university, and I am also the Chancellor of Jamia Millia Islamia in Delhi, a central university which has a research center for Northeastern studies, and I would definitely like that these institutions should work together it would open a systematic study of the culture of the Northeast in the various centers of the higher learning. Lamdam asida cooperative movement mai pangna sangsil labadi lamdam asigi miyamgi sel thungi phim phaba hengal lakkani haina Social Welfare and Cooperation Minister Nemsa Kipgen haikre. Wapam asi minister na Iboyama Sumanglila Sanglen Palace Compound si pangthok kiba discussion for the development of the cooperative societies Manipur gi thorum da athu mitu and saru yardun haikibani minister na cooperative sector gi matang da paladun haikibada leipak amagi samaj gi sel thum gi phibam phagat hanbada cooperative sector na yamna chawna maroi ba thodang lawi amadi aikoi gi state kumba samaj gi sel thum gi phibam sotna leiba lamdam asidadi cooperative society singbu phagat anba yamna darkar oi haiki man makha taraduna state asigi cooperative sector hena sakot hanaba integrated cooperative development project ICDP gi matengna donor gi khuthangda central government proposal thak kre hena su phungdoki thorum aduda MLA o lukhoina thorumapu JC Rathanga Principal Secretary Corporation Government of Manipur Amadi K. Bono Singha Deputy Secretary Corporation Government of Manipur na thoidok meeting sing oiki Amaramda acid saisinduna sokpadagi rim salake narbi Srimati Mangsa Tabam Menaka Devi gi manakta Social Welfare and Cooperation Minister Nemcha Kipgen ngasi satuna unakrai
Kongsar adu da minister na thong adu bu akan mong da condemn toroduna maraleba mi adu ain gi matuk ina matik chaba cherak pigetabane haiki minister na makha taraduna haiki bada acid attack asi laibak asigi ate mafam sing da taunarabasu lamdam asi di masin ahan bani amadi masin ahan ba amasung aroi basu oirasano haiki minister na maraleba mi adu bu karigama phim amata da lemna tharoi amadi sarkar gi makai digi angam mating pigini haibagi thajabasu menaka gi imunung da piki loinana Menaka gi laing nabagi damak mahaki makai digi sel gi mating supiram ki Menaka haukiba mamang tha November kunmak pangi numida waramda mayumda halakpagi lambida acid attack tolok kibani Panchayat haibasi yamna luba body amani development ki matang dasu aigi miki khaidana punna chaminaraba matamda ta chawkhotpa kungang ama oige dorubani haina works RD and PR Minister TH Bisos in a fongdokre Langmaidong Dramatic Union ki hol pang thokkiba Hianglam Assembly Constituency ki mai palkraba Jila Parisad Pradhan amadi ward members sing opagi thorom amada atoi mitung oina saruk yardina Minister Bisos na wapam singasi fongdokkibani Mana makata na haikibada aikoina panchayat pu matau karamna mapangal kalhangani amadi matau karamna mai pakani haibasi khanba matau tai mai pakpa mapangal kalhanba haibasi political influence sangdaba matau tai amadi political gi oiba khenaba thamba yaroi miyamna su madi nungsi de haibu wafamasi lamna thamlaga development ki matang dadi punna thabak tominatagadi khungang chawkhot ngamloi Haujik paliba BJP lengak asi thani palom tangairi hanagi lengak na sel putharamana paliba lengak asina sendoi huliba maramna awaba kharadi mayukna di haina su minister TH Bisos na haiki ngasigi Hianglam Assembly Constituency manungda leiba jila parisad member ahum pradhan taruk amadi member singbu oktun ikai kunu utpagi thorum aduda manitko amasung manitron gi chairman so oiriba Hianglam Assembly Constituency gi MLA Dr. Y Rajesh Syamsu sarugyaki British na thado ombo matamdagi khwaidagi chawkhatpa lebak am oin bai basi akhoi India Bharat Sarkar gi pandam nei political gi difference thamba yaroi kadrige matamda magi lan chukna ba adu hona sani akhoi su dum tawrei adu karaba matamda di MLA su akhoi gi Hianglam Kendra gi MLA oigre adu miyam na su made nungsi de habaduna tongana thamaga development gi matang da di punna saminaraga thabak tawdraga di akhoi kendra da sothaba lakani habase ai chetpa ai thamjagani miyam awanga Community awareness program between the government and the public relation haiba hiramda nomagi oiba miyamga bhab taminabagi thorum ama all Sora community leaders forum Sora na ngasi Sora bazar da pangthokre Tarumaduda MLA Y Surchandra Kaksing Jila Parisad ki upa adhaksha MD Nazimuddin SP Kaksing W Singhajit SDPO Kaksing TH Desorjit Irengban Gram Panchayat ki Pradhan MD Badrur Rahman Sadar E Anjuman Nasrul Islam Sora Alhas Maulana Mazbur Rahman Amadi Kungangasig Sangnariba Mui Kayana Sarugyaki Tarum Aduda Wangang Laduna SP W Singhajin Hai Sorada Mayai Kaba Chinjak Lalole Amadi Yole Haina Manipur gi miyamna haina re aduna khungangasigi prajasina kana yoli amadi chai haibiu haina police na haibada Soragi luchingba kharana mamang thakta yolomlabasu hojikti yonre haina hekta haibi masi miyam pulmona khangnarba wafamni prajasina puksel sena thabak tawbiu police na phana thabak tawningba leirabasu prajana puksel sengdragadi maipa oi haiki Singanjina makha taraduna hojikti Soragi prajasina puksel sengna mateng pangani hairabanina khodaktagi jila asigi police na packet pam thokpa thabaksu packet pa horgani haiki Sorada drugs yamna lalole aiduna masi kuding matta Manipur ki jaga kuding matta ngangnare aduna masi sumdanati ke dongna su ngangnare aduna di kana yolige hesi pau kharaga thamoi sengna pibiu haibasi daida matam se da haibase akhoi ki sorari hana yam tawrami yamna yolami haujiti thoina jondre atne bahaisi akhoi na phana tabak tawni bala iraga su chen sengdraga di mai su ba pawe All Manipur Working Journalists Union Amzogi Advisor Tombe Raj na haikre BJP ki machin chatpa RK Sivachandra amadi General Secretary Sarat Kumar na Amzogi President Wangkhemsa Siamjai ki mathakta tawriba charge asibu yanindabagi matangda Amzogi Steering Committee ki mifam ama pangthoktuna allegation asi mayokta khongjang chansanaba warep lore
khongjang asigi manung chana kaisampat power house manakta wakat mifam phangani haikre wafam asi ngasi manipur press club da paumi singa unaba amada tombiraj na phongdok khebani mano makha ta khibada democracy gi mari suba yumbi oiriba press media bu singnaba sigi maramda manipur gi governor india gi prime minister press council of india amadi indian journalists union da memorandum tharagani haiki President of Kenya Samjayam Amadi Manipur Pradesh ki Manipur Pradesh BJP ki Wangalu Urba Chief General General Secretary Administration Urba KS Salatna Tawridu was Charles Matanga Amazui Standing Committee from the Lori Warrior Singh Simari Sumna of the Mamugaluna Press Council of India Indian Journalists Union IGU President of India, Prime Minister of India, the copy Mamam Tharani. Consultation on human rights violation and AFSPA have hiramda Nomuyoba Kananabagi Thorum Ama to meet Raysok area chief Masud authority Sandel Sinduna Sandel Jilagi Purum Chumbang community hall of Gasi Pangtokre Nasi Kananaba Aduda advocate Rakesh Thogdana resource person oina AFSPA na Prazamiam the Piriba Kudong Sadabasingi Maram the Wanganke Thorum Aduda coordinator CSD Y Biko Jumbang Village Chief MK Ismail UCCG Associate Professor and Solomon Susargyaki. Central Reserve Police Force CRPF Border Security Force Aduwa is the upspas covered with state police force. Any counter insurgency operation CDOs of Uganda, then we can say that they are acting also under the power of upspas act in अखोई मी अमगी लिबर्टी फ्रीडम में डिटेन तो के ना कटेल तो के हाले की सर्टेन प्रोसीजर ऑफ लॉ फॉलो तो दगा ले अदना बस यहाँ भी तो है सेकंड प्रोविजन है इसे if a person is arrested need to fire gati within 24 hours the nearest magistrate तक हुआ है Real India Group की staff W Sana Leima Devin Haikre Real India Group Koba Company Amana Miamdagi Apikpa Makalgi Senfam Sing Kongwat Laga Sendoi Chowna Pangangani Haina Lupa Crore Amahana Kongwat Kibagalona Office Tingjin by Yauna Chairman Yauna Maru Official Sing Lord Crane Wapam Asi Ngasi Nutil Press Club to Paumi Sing the Pungdo Kibani Company Si Silcher Dagi Infalgi New Check on the office Hangduna Awang Posang Mumdagi Saubam Momo Singa Amadi Second area the Y Sangita Devina Chairman Amasung State Coordinator Oiduna Branch Kaya Hanki Makoina Agent Kaya Thadoktuna Lomi Amadi Misam Singdagi Nomagi Amadi Thagi sent from Kaya Kongbat Cray Branch Sinamio Amumdagi Lupalising Humfudagi Tadana Kongbat Ki Tungda Company Asi Kuyatungda Mangal House Hana Maming to Olaga Microfinance Amadi Self Help Group Sambatuna Makata Namiamdagi Sel Kongbat Bamatung Office Asi Tong Launch Laga Lord Cray Marie Lena Sinner Ticket Tuna Stop singing Awaba Kohan Mu Haki. Pasak Kongbat or Nasan Tobos in Samus, Luina, I used supervisor, Tarami Mangad, Luina, Pajatan, Tapaji, Yaw, Bagita Monta, Apoyasi, Awap from the Tare. They thumped me back, reaching the realm with the way, Pasahan Biro, Hakomatamda, Opiski Maru, Bamako, Bamakoina, Puna, Tabitra, Mapamjira, Hana, Boga, Moina, Apoyam, the Kanahom to Yingidra. Dr. Sona Chan Charamabu, Ziribam, the Gizaran Kibayaro, Hainangasi, Ziribangi, Asa Singna, Ziribangi, Babu Paradaleba, Imonu Gas Agency Manak, the Wakat Mipam Pankre, Mipam Maduda, Saruyakiba, Asa, Amana Fundo Kibada, Dr. Sona Chan Sarma Yamna, Pava, Dr. Ni, Mark Lairab Miam Gidamak, Yamna Kanbiba, Dr. Amani Haiki, Asa Ziribangi, Supervisor, Oiribi, M. Anita Devin Haikibda. Dr. Sonat Chan Asi Ziribam the Labadagi Yamna Sakotpa Purak Padanatana Mark Yamna Puxel Sengba Miamgi Dr. Amani Mana Ziribam the Layduna Angamba Tata Ziribambu Sakot Naba Honaduna Lagli Mangonda Maral Cap Pisinduna Ziribam Dagi Saran Kinaba Honariba Tong Asi Yaning Day Mana Mapam Asidagi Asa Singa Tabak Punatomina Duna Amadi Lamzing Biduna Lagli Mahakuba Dr. Ama Ziribam the Layroi Maramaduna Marilenaba Authority na Mapu Mapam Asidagi Loktok Yaroi Haina Pongdoki. Manipur Parliamentary Secretary Appointment Salary and Allowances and Miscellaneous Provision Act 2012 Kimatung in Manipur Parliamentary Secretary Taranitui Haplibasi
unconstitutional oi hiramasi matangda English ni taratare ki me tang tarama panda Manipur High Court PIL amathaki haina social worker RK Joyce Hana ngasi Manipur Press Club ta paumising unaba amada phongdokre mana hai Assam Parliamentary Secretary Appointment Salary and Allowances and Miscellaneous Provision Act 2012 asi unconstitutional oi haina Supreme Court na hai khibale kre masigi matangda handak November ki tang tara mangada Manipur ki Parliamentary Secretary tarani thu lokthokle PIL handok piu haina lengana hairak palekre adubu ek asi pumot muthatli haidro fauba PIL handok loi haiki RK Joysanana makata khibada Manipur ki lifeline oiriba National Highway da economic blockade toina toriba UNC bu unlawful civil organization ni amadi UNC ki members singbu suit at site toguni haina loktok piu aduga Manipur da phongliba pause sida National Highway singda economic blockade haina phongbiganu haiki Raisi kanuna judge singna rai hete tasala thamaroya taningai ba rai do lambi si fajana semga bani thong si fajana saga da bani na isal lamaga rai am tasal lamaga to to oroi seman doriya sahan doriya to schoolation mo gi doriya judge singsa aduna ne ba high court ki judge ukil me am chalix Manipur High Court ki record magi history le ho doina I case ngasi ayuk pung nipan makhairom tabda pasoi police station manung chanba konthojam lamkhai amadi kumbongi marakta leiba langam khulgi main road lambi gi mataida masak khangdabasina hana plan tawdun thamlamba sakti leiba IED ama pokai kre bom pokai khibadu da aso apandi yaukide hairi pasoi police post hangdur leiba manga suba JK rifles ki kambu amana routine 9 mafamadu da ROP sat khibaga ikan kanadana bom adu pokai rakhibani bom adu kanana pokai hen khibano haiba khangmangamdri kanaguma lup amatana su claim torp palaitri tawdok adu mutungda mafam adu da ahen ba forcing thomjinduna thiba humbagi thabak chatakre apa apungi paudi pangdi hairi Hindu Kush Himalaya HK8 leipak sna region adu da Saukat Kongthangi damak amana amabu mateng pangnaba darkar oi haina Nepal gi President Vidya Devi Bandari na haikre wapam asi mana resilient Hindu Kush Himalaya developing towards a sustainable future for Asia haiba wapam asida Kathmandu da pangthokpa international conference hogdok laduna hongdok khibani President Bandari na makhata na haikibada sel henan lang nabada miyeng thamduna biodiversity conservation effort sing hangat hanba mathau tari masi oithokpa yahannaba HK8 lebak singi marakta marup mapang oibagi mari ama lefam thoi Afghanistan dagi chandorok leba Hindu Kush Himalaya range asina Asia gi achauba tulel tarak chenduna ising ecosystem service piduna mioi million chani tara henbagi hingnafam oidi haiki Chief Election Commissioner CEC na luchingba Election Commission gi team amana Gujarat ta mikhal gi damak siam sariba sing yengchin kre media da wangaladuna CEC AK Joti na hai kre Gujarat ki kendra chairman marfuni thoi pumbada VVPAT machine siznagani EVM machine gi matang da wakatning ba mirep sina returning officer da complaint tobu yagani amaramda Prime Minister Narendra Modi na public meeting kada wangang ki man hai ki Congress na vote phangnaba thugaibagi rajniti sanari Congress asi Uttar Pradesh tagi takthokhrabani BJP na lengak padagi Gujarat ki Barunch amasung Kutch district ani asi kham thengna chakhole hainasu Prime Minister na haiki Congress ki Vice President Rahul Gandhi na Congress President phamgidamak mirep che ngasi pisin kre mirep che pisin bagi thabak December amadagi hauraga December mari da loigani Phammasigi damak atai kanana su mirep che pikhalakte chaini putare surba Rahul Gandhi kaktamak mirep che pisilakli hairi Maharashtra dagi Congress Secretary waiba naha amana Rahul Gandhi da mahana Congress President kidamak mirep che pisin ringai da Vice President gi pham hana thadokka dabani haina chithi ama irakkibadagi Congress President khanbagi thabakta watho amuk laikrabani Prime Minister Narendra Modi na Gujarat da vote khombagi meeting da wangang bada Rahul da chithi iki haiba Sehzad Punawalabu thagatpa phongdok palai khrabani Haujik aroibada maroiba pau amu hanak pejari
4th International Nat Sankirtan Day Thoram Manipuri Governor Dr. Nazma A. Heptulana Atoi Mitung Oidana Pangthokre. Panchayat Mapangal Kalhanbada politically Kenaba Thamba Yaroi Haina Minister Biswajina Haikre. Loinana Sorada community awareness between the government and the public relations Haiba Hiramda Kananina Kre. Ngasi Damakta the image Podam Pizza Matanga Silusinjari, Miambo Mukahana Kurumjari.